ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯣꯜꯗꯨ ꯊꯝꯅꯔꯦ꯫ ꯂꯥꯏꯖ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ "ꯍꯩ, ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯣꯛꯂꯤꯕꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ?" ꯂꯥꯏꯖ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯁꯠ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯩꯕꯣ ꯃꯥꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯨꯕꯅꯦ꯫ ꯍꯤꯌꯥꯏꯅꯨꯅ "ꯅꯪꯕꯣ ꯃꯅꯨꯡꯗ?" ꯂꯥꯏꯖꯅ "ꯑꯁ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯧ ꯂꯥꯡꯁꯤꯟꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯤꯌꯥꯏꯅꯨꯅ "ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯃꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯍꯦꯛ ꯇꯧꯔꯤꯌꯦ ꯃꯁꯥꯁꯤꯗ꯫ ꯃꯁꯤ ꯃꯨꯟꯅ ꯑꯝꯇ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ." ꯃꯆꯤꯟꯗ ꯑꯁꯤꯁꯤꯡ ꯑꯁꯤ ꯁꯣꯟꯅ ꯁꯣꯟꯅ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯉꯁꯤꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯁꯨꯔꯦꯁ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯂꯤ꯫ ꯂꯩꯃ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯏ꯫ "ꯍꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯅꯪꯕꯣ ꯍꯥ? ꯅꯨꯃꯤꯠꯅ ꯌꯧꯈ꯭ꯔꯦ꯫ ꯅꯪ ꯅꯨꯡꯗꯥꯡꯗ ꯀꯗꯥꯏꯗ ꯆꯠꯀꯦ? ꯀꯅꯥꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕ ꯆꯠꯀꯦꯕ? ꯍꯩ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ." ꯁꯨꯔꯦꯁ ꯌꯥꯝ ꯇꯟꯅ "ꯑꯁ ꯀꯔꯤꯅꯣ ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯑꯁꯨꯛ ꯉꯜꯂꯤꯁꯤꯕꯨ, ꯅꯨꯡꯁꯥꯒꯁꯨ ꯑꯝꯇ ꯊꯣꯛꯇ꯭ꯔꯤꯁꯤꯕꯨ, ꯃꯤꯅ ꯉꯥꯛꯇ ꯁꯟꯗꯦꯅꯦꯅ ꯇꯨꯝꯖꯕꯁꯤꯗ." ꯂꯩꯃꯅ "ꯍꯩꯃ ꯍꯩꯃ, ꯍꯧꯖꯤꯛꯄꯨ ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯤ ꯀꯥꯏꯅꯒ, ꯍꯩ ꯄꯨꯡ 9:30 ꯍꯦꯟꯈ꯭ꯔꯕꯅꯤ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ." ꯁꯨꯔꯦꯁꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯄꯨꯡꯗꯨ ꯌꯦꯡꯉꯤ꯫ ꯄꯨꯡꯗꯨ ꯌꯦꯡꯂꯨꯕꯗꯒꯤ 7:50 ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯛꯇꯨꯗ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯁꯠ ꯁꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯂꯩꯃ ꯊꯣꯡꯅꯥꯎꯒꯤ ꯄꯗꯥꯔꯁꯤꯡꯗꯨ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯗꯨ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯒ ꯅꯨꯡꯁꯥꯅ ꯃꯤꯠꯀ ꯄꯨꯡꯊꯛ ꯍꯦꯛ ꯊꯛꯏ꯫ ꯂꯩꯃꯅ "ꯁꯤ ꯀꯩꯅꯣꯕ ꯅꯪ ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ?" ꯁꯨꯔꯦꯁ ꯃꯃꯥꯅ ꯉꯥꯡꯂꯤꯒꯗꯨ ꯇꯥꯗꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯗꯨꯅ ꯕ꯭ꯔꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯟꯕꯤ ꯏꯔꯨꯒ ꯁꯤꯠ ꯅꯥꯟꯅ ꯂꯨꯖꯔꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯈꯩ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯍꯦꯛ ꯀꯦꯔꯒ ꯂꯩ꯫ ꯆꯟꯕꯤ ꯗ꯭ꯔꯦꯁ ꯑꯃ ꯄꯨꯊꯣꯛꯂꯒ ꯁꯦꯠꯂꯤ꯫ "ꯑꯁ ꯁꯤ ꯄꯛꯇꯦꯗ." ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠꯂꯤ꯫ ꯍꯟꯗꯛꯀꯤꯁꯤꯁꯨ ꯄꯛꯇꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯃꯒ ꯑꯃꯨꯛ ꯁꯤꯜꯂꯤ꯫ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯥꯟꯅꯗꯦꯅ ꯑꯃꯒ ꯑꯃꯨꯛ ꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯦꯁ ꯍꯦꯛ ꯈꯜꯂꯤꯉꯩꯗ ꯄꯨꯡꯗꯨ 10 ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯁꯥꯏ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯛꯄꯗꯒꯤ ꯍꯧꯔꯛꯑꯕꯅꯤ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯈꯟꯕꯗꯨ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯥꯅ ꯗ꯭ꯔꯦꯁ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯈꯟꯗꯨꯅ ꯁꯦꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯤꯞꯁꯇꯤꯛ ꯃꯆꯨ ꯈꯜꯂꯤ꯫ ꯑꯍꯥꯟꯕꯗ ꯀꯣꯐꯤ ꯀꯂꯔꯗꯨ ꯄꯥꯏꯗꯨꯅ ꯁꯪꯂꯤ꯫ ꯁꯤ ꯆꯥꯟꯅꯗꯦ, ꯆꯤꯟꯁꯤ ꯉꯥꯛꯇ ꯍꯦꯛ ꯎꯔꯦ꯫ ꯑꯃꯨꯛ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯔꯦꯗꯇꯨ ꯑꯃꯨꯛ ꯁꯪꯂꯤ꯫ "ꯑꯁ ꯍꯔꯦ ꯍꯔꯦ, ꯁꯤꯗꯤ ꯃꯤꯒ ꯆꯥꯔꯨꯔꯒ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ꯫ ꯑꯣ ꯅꯣ, ꯗꯗꯥꯒ ꯂꯣꯏꯅ ꯄꯥꯏꯗꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦꯃꯦ." ꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯉꯦ꯫ ꯃꯥꯁꯨ ꯈꯔ ꯈꯜꯂꯕ ꯃꯇꯨꯡ ꯑꯣꯔꯦꯟꯖ ꯀꯂꯔꯗ ꯈꯤꯇꯪ ꯋꯥꯎꯔꯞ ꯇꯧꯕꯗꯨ ꯁꯪꯉꯤ꯫ ꯃꯆꯤꯟꯗꯣ ꯑꯃꯨꯛꯇꯪ ꯎꯝꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯊꯣꯔꯛꯏ꯫ ꯆꯟꯕꯤꯅ "ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦꯗꯅ, ꯅꯩꯗ꯭ꯔꯤꯕ ꯉꯁꯤꯗꯤ ꯑꯩꯁꯦ ꯗꯗꯥꯅꯒ ꯂꯣꯏꯅ ꯉꯥꯎꯈ꯭ꯔꯅꯤ, ꯗꯗꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄꯅꯁꯨ ꯉꯥꯎꯈ꯭ꯔꯅꯤ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯏ ꯆꯟꯕꯤꯗꯨ꯫ ꯔꯣꯍꯤꯠꯇꯨ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯪꯗꯕꯤꯗ ꯂꯣꯠꯅ ꯃꯆꯟꯅꯨꯄꯤ ꯆꯟꯕꯤꯅ ꯇꯧꯔꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯔꯣꯍꯤꯠꯅ "ꯑꯣꯏꯃ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯕꯨꯡ ꯑꯩꯍꯥꯛꯐꯥꯎ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤ, ꯑꯗꯨꯒ ꯃꯥꯗꯤ ꯎꯅꯕꯒ ꯆꯠꯈꯤꯗꯣꯔꯦꯅꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯥꯟꯈ꯭ꯔꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯔꯣꯍꯤꯠ ꯀꯣ ꯔꯣꯍꯤꯠ, ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯀꯣ ꯊꯤꯕꯣꯠꯇ ꯂꯤꯆꯩꯅ ꯀꯜꯂꯒ ꯂꯩꯗ ꯆꯣꯡꯉꯤꯗꯨꯅꯤ." ꯔꯣꯍꯤꯠꯇꯨ ꯃꯆꯟꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ "ꯍꯣꯏ, ꯀꯗꯥꯏ ꯆꯠ?" ꯆꯟꯕꯤ ꯃꯃꯤꯠ ꯃꯅꯥ ꯑꯔꯩꯈꯩ ꯂꯥꯎꯊꯣꯛꯂꯒ ꯑꯔꯩꯈꯩ ꯇꯤꯈꯠꯇꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ, ꯅꯨꯄꯤ ꯂꯩꯕ ꯀꯥꯁꯤꯗ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯆꯪꯂꯛꯏꯗꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯣ, ꯆꯠꯂꯣ ꯆꯠꯂꯣ." ꯔꯣꯍꯤꯠ ꯃꯤꯍꯨꯟꯒꯗꯨ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯅ "ꯑꯣꯏꯃ, ꯀꯔꯤ ꯁꯞꯇ꯭ꯔꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯄꯨꯔꯥ ꯂꯥ ꯂꯥꯛꯄꯗꯨ ꯃꯉꯥꯏꯔꯦ꯫ ꯍꯦ ꯆꯟꯕꯤ, ꯅꯪ ꯂꯩꯀꯥꯏꯒꯤ ꯃꯥꯌꯦꯞ ꯑꯣꯏꯔꯣ, ꯆꯠꯂꯣ." ꯆꯟꯕꯤ ꯄꯩꯔꯒ "ꯅꯪꯗꯨꯝ ꯑꯣꯏꯔꯁꯨ ꯆꯠꯂꯣ ꯇꯥꯃꯣ, ꯅꯪ ꯇꯥ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅ ꯀꯧꯔꯛꯂꯝꯕꯅꯤ." ꯔꯣꯍꯤꯠ ꯉꯛꯅ "ꯀꯅꯥꯅꯣ ꯌꯣ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯕꯣ? ꯑꯗꯣ ꯀꯩꯒꯤ ꯃꯥꯗꯤ ꯑꯩ ꯀꯧꯔꯤꯕ?" ꯆꯟꯕꯤꯗꯨ ꯃꯌꯥ ꯍꯤꯒꯠꯂꯒ "ꯈꯪꯗꯦ ꯑꯩꯁꯨ, ꯑꯗꯣ ꯑꯩꯅ ꯈꯪꯕ꯭ꯔꯣ?" ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ ꯔꯣꯍꯤꯠꯅ "ꯃꯁꯤꯒꯤ ꯐꯤꯁꯨꯕꯤꯒꯤ ꯃꯆꯥꯁꯤꯗꯤ." ꯆꯟꯕꯤꯒꯤ ꯃꯆꯤꯟꯗꯣ ꯋꯥꯠꯇꯦ, ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ "ꯑꯣ, ꯑꯩꯅ ꯐꯤꯁꯨꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯗꯤ ꯑꯗꯨꯗꯤ ꯇꯥꯃꯣꯗꯤ ꯀꯩ ꯇꯥꯔꯦ?" "ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯐꯤꯁꯨꯕꯤꯒꯤ ꯃꯆꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯌꯥꯝꯕ." ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯔꯣꯍꯤꯠꯇꯨ ꯆꯟꯕꯤ ꯐꯨꯒꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯈꯨꯄꯥꯛꯇꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ꯫
चनबीना होइमा दादाना आई फुरे आ हायरगा कपसिनरई रोहितु पा कोई एक्टिंग नो नंगिदुना हा करी करंबा पक्तबा लीला दरमादा यावगे चनबीना हो चनबीना मबुंग रोहित फुबगी दरमा हाइबदुदा यावे असी हायरगा होतन चेली रोहितसु तानरई मचिन मोपा कादुदा कोइलै लेतुना तानरी नुंगसीदको निंगोल ओइबिगी मपोक्सी अदुक्की मतिक तोनसु तोलिदको सुमना नुंगसी चानना हराव हराव पुना लेमिनरंबदु नोंगमा नत्रगा नोंगमदी नुंगसीख्रबा ममा मपा मबुंग मचल मचिसिंग पुमनमक असि थादोक्तुना नोंगमदी सोइदना चटखिगदरबनी निंगोल ओइबिगी मपोक्ता पोक्लुबना अदुक्की मतिक नुंगसी हाइनिंगाइ लेतना नुंगसी नुपी ओइबि हाइबिगी पुंसिसी अदुबु हाइरिबा पुमनमक असि नुपागी मफमददी लेते नुपादी माना पोखिबा मफमदुदा मागी असेंगबा मफमनी मयुमनी अदुगा नुपी ओइबिगिदी कदाय मखोइगिदी लेते असी खंगना खंगना असुक नुंगसिख्रबा नुपी ओइबिगी पुंसिसिबु ओटपि नैबिदुना अवाबा पोटलों कया पीदुना थंबा कयासु यावदबा नत्ते मखोइसिंग असि वाखल खंथबा ngamdaba मकोक यावदबा लाइरिक लाइसु हैतबा लाइरिक हैरसु लाइसु खंगदबा मीनी हाइबदा हाइमनबा थोकलोय चनबीदु रोहितना फारगा मनादु तपना लई चनबीना अयु आ तमो नाई थादो से तमो नाई हैबा रोहितना हायो दुदी हायंखै तोखद्रा तोरैद्रा हायंखै हायो चनबीना तोररोइबा से तोजरोइबा से तमो थादोबा अयम नारेबा रोहितचु मचनगी लेरंबा मनादु तपना थादोकपी अदुगा चनबीदा येंगदुना अंगांगको नंग सुइसिनिको चनबीगी मनादु ngaksak ngangle चनबी पेरी पेरी तौरगा मीना थादो हारगा अदुमाना कन्ना नंगिना खुद छाबो मुखुद मानबदुना अदुम पाइसिलगा लेने तोशी ngaksak ngangle बसे कई सारगेबा असी हारगा चनबीदु कपथोरई रोहितचु मचनगी मतौदु येंगलगा मोमो नोकचरी अदुगा मचनबु थेंबिरई अस यारिसे तो पक्ते कौकनोबा तब ताइखे फजना केरगा अमुक कपलती लोइ मेकअप का लोइना मांगलनीने हायरगा मखुत्तुना चनबीगी मकोकता नाले चनबीना नालकनु चोम नंगी साबो मानबा नखुत्तुना नामबदा अमु मीना वाना सेमजरिबा हेयर स्टाइल गा लोइ मांगखरनी असी हायरगा रोहितकी मखुत्तु लोइना कंथटकी रोहितना हैमा चनबीना हैमा काइनागा रोहितना होइसे फरिसे तो अदो नंगना ngasi asu yamna ngalisibu kadai chatau lege masigi wahaisi ngasaidagi hanglakani khanduna pakhatuna leiribani chanbidu mabung rohit changlakpada karigi nupi leiba kada nupa changlai kaigino haina haibani adubu handakti chanana dare hanglai chanbi kaplamba kadu tv gi disk boost thambagi chappadawna chaplekre chanbi gi mataududa rohit ngakna e kori posto madoisiba असी हायरगा मसादु नोमी अदुगा वाहंगदो अमुकसु हंगलाई हई सोनो नते नंबु कदाय चतुइनो हाइबनिने असुक यामना केरी ngaliसिबा आय खुमदेने अदुदी सी हायरगा मखुतु अमु फुगेना थांगतली चनबी थकतना सतलला तौना हायरई नते ऐदो इमानबीगी बर्थडे पार्टी अमा चिटकदबनी तमो अदुइनी रोहित चनबीगी मतौदु ममितु सुक्लगा चनबीदा येंगलई अदुगा हारई ओ नमानबी कना ममिंग हारो चनबी सत पाखुमबीरई अदुरा इमानबी जोइटिगिने माना ngarang nungtangda हारपनी चनबी मसादु पाखतपना याद्रे रोहितना ओ अदो कैलमदैनो नंगना नोइना मानबी जोइस्ट्री हाइदो हारो चनबीना ngarangबमदैने ओ अदुदी कना कना चतौरिबा एखमियाम रोहित खोन कितंग कलपना अइना हाइदी नोइसिदगी कना कना चतोइनो हाइबनिने मबुंग रोहित की सब्ट्रदुदा चनबी मिहुन थौनगे याउद्रे मसादु निकपा अमा याउरे अमुक असेंबसी खंगलगने कैदौबा अमुक फुबी दौरिब्रा हाइना खनबदा वारे चनबीना खुमलाई तमो ऐगा सिलियागा एखबानी चतुइने सिदगी अदुगा आदसु इमानबी लेरंगनी रोहितना अदुदी शिलियादा फोन तौसी ससतौ चनबीना तमो रोहितना मु तो ससत नत्रदी चनबी उपाय गमता लेद्रे सिलियादा कॉल तौसिली
ꯀꯣꯜꯗꯨ ꯆꯠꯇꯤ ꯆꯠꯂꯒ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯆꯟꯕꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯔꯣꯍꯤꯠꯅ "ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯣ, ꯁꯠ-ꯁꯠ ꯑꯃꯨꯛꯀꯁꯨ"꯫ ꯆꯟꯕꯤ ꯀꯤꯅ "ꯑꯁ ꯇꯥꯃꯣ ꯃꯤꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯗꯨꯕꯨ"꯫ ꯔꯣꯍꯤꯠꯅ "ꯇꯧ ꯍꯥꯏꯗꯤ ꯇꯧ"꯫ ꯆꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯩꯅꯣ ꯃꯦꯠꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯅ "ꯇꯧꯗ꯭ꯔꯤꯕꯣ"꯫ ꯆꯟꯕꯤꯅ "ꯇꯧꯒꯦꯕ ꯅꯝꯕꯔ ꯊꯤꯔꯤꯌꯦ"꯫ ꯔꯣꯍꯤꯠꯅ ꯑꯃꯨꯛ "ꯑꯣ ꯁꯠ-ꯁꯠ"꯫ ꯆꯟꯕꯤꯗꯨ ꯇꯁꯦꯡꯕꯒꯤꯗꯤ ꯃꯥꯒꯤꯗꯨ ꯁꯤꯂꯤꯌꯥꯗ ꯃꯦꯁꯦꯖ ꯊꯥꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯕꯨꯡꯗ ꯅꯝꯕꯔ ꯊꯤꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯆꯟꯕꯤꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯁꯤꯂꯤꯌꯥꯗ, ꯃꯗꯨꯗꯤ ꯉꯁꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯖꯣꯏꯇ꯭ꯔꯤꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ ꯍꯥꯏꯅ꯫ ꯃꯦꯁꯦꯖꯇꯨ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤꯂꯤꯌꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯁꯤꯂꯤꯌꯥꯗꯨ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯁꯤꯂꯤꯌꯥꯅ "ꯍꯦꯂꯣ ꯆꯟꯕꯤ"꯫ ꯔꯣꯍꯤꯠꯅ "ꯂꯥꯎꯗ ꯊꯥꯎ"꯫ ꯆꯟꯕꯤꯅ ꯑꯃꯨꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯕꯤ ꯂꯥꯎꯗ ꯊꯥꯔꯝꯃꯤ꯫ ꯆꯟꯕꯤꯅ "ꯂꯣꯏꯔꯕꯣ ꯅꯪ"꯫ ꯁꯤꯂꯤꯌꯥꯅ "ꯂꯣꯏꯔꯦ ꯑꯩꯗꯤ, ꯅꯪꯗꯤ ꯂꯣꯏꯗ꯭ꯔꯤꯕꯣ"꯫ ꯆꯟꯕꯤꯅ ꯑꯃꯨꯛ "ꯑꯣ ꯑꯩꯁꯨ ꯂꯣꯏꯔꯦ, ꯊꯣꯔꯛꯂꯒꯦ"꯫ ꯁꯤꯂꯤꯌꯥꯅ "ꯊꯣꯔꯛꯑꯣ ꯑꯩ ꯉꯥꯏꯔꯝꯂꯒꯦ"꯫ ꯆꯟꯕꯤꯅ "ꯊꯣꯔꯛꯑꯣ, ꯑꯩꯁꯨ ꯊꯣꯔꯛꯂꯒꯦ"꯫ ꯁꯤꯂꯤꯌꯥꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ"꯫ ꯆꯟꯕꯤꯅ "ꯕꯥꯏ"꯫ ꯁꯤꯂꯤꯌꯥꯅ "ꯍꯣꯏ ꯕꯥꯏ". ꯔꯣꯍꯤꯠ ꯆꯟꯕꯤꯒ ꯁꯤꯂꯤꯌꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯆꯟꯕꯤ ꯉꯛꯅ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ "ꯇꯥꯃꯣ ꯉꯥꯎꯔꯕꯣ"꯫ ꯔꯣꯍꯤꯠꯅ "ꯉꯥꯎꯔꯦ ꯅꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨꯗ ꯐꯅꯕꯨ ꯍꯩꯔꯤꯅꯦ"꯫ ꯆꯟꯕꯤ ꯋꯥꯈꯜꯗ ꯄꯥꯈꯠꯆꯩ ꯈꯪꯂꯝꯂꯗ꯭ꯔꯥ ꯍꯥꯏꯅ꯫ ꯆꯟꯕꯤꯅ "ꯀꯩꯕꯣ"꯫ ꯔꯣꯍꯤꯠꯇꯨ ꯅꯣꯛꯂꯒ "ꯅꯪꯅ ꯕꯥꯔꯗꯦꯅꯤ ꯀꯥꯏꯅꯒ ꯍꯥꯏꯗꯣ ꯆꯨꯝꯂꯕ꯭ꯔꯥꯅꯦ, ꯅꯠꯇꯦ ꯑꯁꯦꯡꯕꯩꯔꯕ"꯫ ꯆꯟꯕꯤ ꯈꯨꯝꯗꯦ, ꯀꯤꯅ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯣꯍꯤꯠꯅ "ꯆꯟ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯅꯪꯅ ꯉꯁꯤ ꯀꯦꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝ"꯫ ꯆꯟꯕꯤ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥꯒ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯛꯇꯦ꯫ ꯔꯣꯍꯤꯠꯅ "ꯉꯁꯤ ꯁꯨꯔꯦꯁ ꯅꯣꯏꯅꯤ ꯎꯅꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ"꯫ ꯆꯟꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯃꯕꯨꯡꯗ ꯌꯦꯡꯂꯛꯏ꯫ ꯔꯣꯍꯤꯠꯅ "ꯉꯛꯀꯅꯨ, ꯁꯨꯔꯦꯁꯅ ꯂꯣꯏ ꯍꯥꯏꯔꯛꯑꯦ". "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯤꯟ ꯊꯤꯔꯤꯗꯤ"꯫ ꯆꯟꯕꯤ ꯇꯞꯅ "ꯇꯥꯃꯣ ꯀꯤꯕꯩꯅꯦ". "ꯀꯩꯒꯤ"꯫ "ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯗꯤ ꯇꯥꯃꯣ ꯍꯣꯏꯅ ꯌꯥꯔꯛꯑꯣꯏ ꯆꯠꯀꯦ ꯍꯥꯏꯕ, ꯑꯗꯨꯏꯅꯦ". ꯔꯣꯍꯤꯠꯅ "ꯆꯟ, ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨꯀꯣ, ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯝꯅ ꯆꯤꯟ ꯊꯤꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇꯦ꯫ ꯀꯩ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥ? ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤꯅꯦ ꯁꯦꯡꯅ ꯍꯥꯏꯒꯗꯧꯅꯤꯀꯣ꯫ ꯑꯗꯣ ꯅꯪꯅ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕꯁꯤ ꯇꯧꯒꯅꯨ, ꯈꯪꯉꯕ"꯫ ꯆꯟꯕꯤꯅ "ꯇꯥꯃꯣ ꯑꯩ ꯇꯧꯔꯔꯣꯏꯌꯦ". ꯔꯣꯍꯤꯠ ꯅꯣꯛꯃꯤ ꯇꯧꯔꯒ "ꯐꯔꯦꯁꯦ, ꯆꯠꯆꯔꯨꯔꯣ". "ꯇꯥꯃꯣ"꯫ ꯔꯣꯍꯤꯠ ꯃꯆꯟꯗ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯍꯣꯏ, ꯑꯗꯣ ꯍꯟꯐꯥꯎꯗꯤ ꯍꯜꯂꯛꯎꯀꯣ, ꯅꯕꯨꯡ ꯍꯥꯟꯅ ꯍꯣꯡꯖꯒꯦꯕꯀꯣ, ꯍꯦꯛꯇ ꯍꯣꯔꯣꯟ ꯈꯣꯛꯂꯦꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯆꯟꯕꯤꯁꯨ ꯅꯣꯛꯅ ꯍꯥꯏꯔꯛꯏ꯫ "ꯈꯪꯗꯦꯀꯣ ꯑꯩꯗꯤ, ꯑꯗꯣ ꯑꯩ ꯍꯣꯔꯣꯟꯗꯤ ꯈꯣꯡꯂꯝꯃꯤꯀꯣ, ꯄꯣꯠ". ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯕꯤꯁꯨ ꯍꯔꯥꯎ ꯆꯠꯄ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯁꯨ ꯃꯆꯟꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯔꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ "ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯇꯥꯃꯛꯅꯦ, ꯑꯃꯗꯨꯒꯤ ꯁꯛꯇꯥꯃꯛꯅꯦ, ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯌꯦꯡꯕꯗꯨꯝ". ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯣꯍꯤꯠꯅ "ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯆꯟꯕꯤꯁꯤꯐꯥꯎ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯌꯨꯡꯗꯅ ꯂꯩꯔꯤ. ꯍꯩꯁ ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯗ ꯌꯥꯗ꯭ꯔꯦꯗ". "ꯀꯅꯥ ꯀꯣꯏꯅꯤ"? "ꯑꯣ ꯂꯩꯔꯦ, ꯂꯨꯝꯕ ꯍꯧꯔꯒꯦ, ꯈꯪꯅꯤ ꯃꯟꯗꯦꯗꯩ". ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯔꯦꯁ ꯍꯥꯊꯨ ꯄ꯭ꯔꯞ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯀꯩꯅꯣ ꯄ꯭ꯔꯣꯛ ꯁꯣꯜꯂꯤ꯫ "ꯑꯁ ꯑꯃꯨꯛ ꯉꯥꯏ ꯂꯩꯔꯝꯂꯅꯤꯅꯦ, ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ, ꯑꯁ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ". ꯂꯩꯃꯅ "ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧ"꯫ "ꯀꯗꯥꯏꯗ ꯆꯠꯇꯣꯔꯤꯕ? ꯅꯪꯅ ꯗ꯭ꯔꯦꯁꯀ ꯑꯃꯨꯛ ꯁꯦꯠꯆꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯅ"꯫ ꯁꯨꯔꯦꯁꯅ "ꯑꯁ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯏꯃꯥ, ꯑꯩ ꯀꯩꯁꯨꯝ ꯆꯠꯂꯣꯏꯌꯦ". ꯂꯩꯃꯅ "ꯆꯠꯂꯣꯏꯌꯦ, ꯑꯗꯨꯒꯤꯅꯤ ꯂꯣꯏꯁꯤꯜꯂꯤꯗꯣ. ꯌꯥꯍꯧꯅ ꯊꯦꯡꯈꯩ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯄꯤ ꯍꯧꯔꯕ? ꯁꯤꯗꯅꯦ ꯑꯩꯅ ꯑꯉꯥꯡꯁꯤ ꯍꯣꯁꯇꯦꯜꯗ ꯊꯝꯖꯦ ꯍꯥꯏꯖꯕꯅꯦꯕ, ꯑꯗꯨꯒ ꯌꯥꯗꯦꯕ ꯃꯈꯣꯏ ꯃꯄꯥꯗꯨꯁꯨ. ꯑꯁ ꯄꯦꯜꯂꯕꯅꯤꯗꯀꯣ, ꯑꯩꯗꯤ ꯁꯟꯗꯦꯒꯗꯨ ꯁꯨꯡꯍꯦꯛ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯦ". ꯁꯨꯔꯦꯁꯅ "ꯏꯃꯥ, ꯏꯃꯧ, ꯅꯪꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯣꯕ. ꯅꯆꯥꯅ ꯆꯠꯇꯣꯔꯤꯁꯦ ꯑꯔꯦꯝꯕꯗ ꯆꯠꯄ ꯅꯠꯇꯦꯕ, ꯑꯔꯦꯝꯕ ꯅꯠꯇꯦ.
मरम लेबैने अदुइने चलिसे नसानको यामना गांख्रपोनी दाव थुंगा अम्ति यारोय खुमाजिति लेमना है नंगोंदा कनाना दुकुंबा वाही खोंदालक्ता सिजिनवना तापि तंबिगे हा इस दाव थुंगा अम्ति यारोय काइनेगा याम अहनिको नंगना सारिसे याम पाखंगनेबा अदुदि अहनसी अंगांग ओंथोके पाखंगा लोइ कौखाइगे सुरेश मागी मफी मरोल पुमनमक सेट चाबा लोरेबा मतुंग ममादा मुन्ना येंगलगा अदुगा अमुकसु नोक्सिलगा इमा होई मौ नंगे अदु वादुदा लिशा सादना रेप थी लेहोरको आई नमोंग नुपी मसादु उनबा चलेको वरमलानी ngaibada ngasai सुरेश वाहै खरसे हरमलगा थोखरे लेमा मथंते सोंजावी कयादनोने असि कयादि कायबा खंद्रिनोबा करी नमोंग नुपी मचा काइनगा जुटमुट नाक चादबा हाइस्कानादि होरिन थोंबगी चेंगदुम खपतोलुखिगे इमौगदु लेरमलदि नुंगाइजदोबनिदा अदुबु ओइद्रे अदो हौजि अखै बुंगोना हाइदुबु अस खंद्रदा माना थोपा माइना तौजरक्लसनी लेमसु मपालोमदा चक्रगा यांकोक पारगा थोलई अदुगा सेंग सिंदु पारकलिबा यांकोकथुदा हाइजिलगा तपना खप्पा हौख्रे शोमदा चनबी खुदांगी गाड़ीदु येंगबदा तुमसिलकदोरे चनबीना हौजि फावबा मोइ मपा तौरि जालो करीबु तौले जानो खंगदेमे सावरि के तौरंबसे अदुम हेक सावनदोरेबा खंगनी लाक्तु लाखिसनु खंगनेबा मा असि हारगा अमुक तुमिन लेप्तुना लेख्रे नेहक मिनिट मंगा मतुंगदा सुरेश चनबी की मनाक्ता यौरक्लमी सुरेशना सोया दे बेबी आइदु आयुकी एक्सरसाइज हक्सम छजेन तौरिङैदा थेंदोख्रे अदुइनी साउनुको चनबी साउना करीबा लाओसिदा अम्ता लाओबा नारायबक्तुदा काखलगा अमुकुमदरके लाओबा नुशिरनी काइनगा सुरेशना इ कोइनिगे शिनुपिसिदे पुरा मतामनिने पुरा बेरानिने कोइ नुमनिने नंदे चनबीना केबा हा केनोबा केनुम काइदी केनोबा केनु हाइसे केनोबा ngasi blood इ हाइगा सरक्सनी सुरेशना इ केनु चनबे नंदी blood हाइसिगा इ हाइसिगा पुंदब्रा चनबीना होय करिनो खंगदेमे कईनोबा नंग असुगयामना थेंगलेसिबो आइनदि सोमदा वानंगाइरे खुदांगी गाड़ीगसी आइनि यंगमनना तुमसिलक्लबने सुरेश चनबीगी मनाक्ता प्रप्रप चंगसिलगा चनबीगी गाड़ी सिरिबा मकुट खुदांगदु ताप पाए चनबीसु तुमिना लै केमते खाइदे सुरेश चनबीगी मकुटदु थांगलगा ममित अनिदु लाउथोकलगा कदाय कदायनो तुमसिलि हाइदुबो कदायनोबा असि हारगा मकुटदु ऑन दना येंगली चनबीना शीनी हे ददानक असि हारगा चनबी सुरेशदा मागी मखुट मचादुना तपना थाजै सुरेशना अस यारि तोलो से नाय मिनबा तोबा चनबीसु फुबदु शटलेपी चनबीना याम खचिनरिनी काइनगा सुरेशना इ आई काइदा खचिनरगे खंगने दुदी चनबीना किदोदोबा केम तोरोय चनबीना असेंग भाइरोको आइदी हाइजिनी अस केम तोरे कानदेसे चलसला थेंगिनवनी असि हारगा अमुकसु चनबीगी मखुतु पारगा गाड़ी तमना पुख्रे चनबीना आइडियंगो कारन तुरंगा तोरादी खंगनि सुरेश नोकमी तौदुना चनबीदा हारब येंगलगा आइदी खंगदे हारगा मिच्चीगदु अमुक खचिली चनबीना अस गिनिंगदे चो अमतगा असुमना अनिदुसु मोइना थोकपा मफम अमदा चटख्रे सोमदसु लाइजगा तोमथिनगदु वारी सानरमी लाइजना अदो दातोमथे नंग चही क्या सुरगे तोमथिन नोकलगा कइदोरगे अमु चहीगा हंगलिसना लाइजना किसुम तौदेदा सुम अदो हाइरो तोमथिनना अदुरा 25 ने हंद लाइजना इ तोमथिनना कइदोरगे इ काइना हाइदबु लाइजना किसुम तौदेदा ऐंगोंदगी हल्ले हाबा तोमथिनना ओ कयाम लाइजना मु खंगेदा आइदी हंतक 21 ने तोमथिनना ओ आइना 4 years खक हनबदो कइदोरगे हा हाइनद्रबा लाइजे तहा अदुइनति दातोमथिन नंग अदुमाइना हाइगनो आइना कदाइदा दातोमथिन हाइनदे हाइख्रगे आइदी इचिनसिना अदुगे वहाइदु हाइद्रि हाइगे हाइनसु खनखिदे नुंगसिबदबु चही हनबा हंदबा लाइरे इना खुनबा हाइबा अमामुक लेरिब्रा लेइतब्रा हाइना खले नुंबु नुंसिनारदि अदुगी दरका करिसुमता तादे
ꯅꯨꯡꯁꯤꯅꯕꯗ ꯑꯁꯨꯒꯨꯝꯕ ꯇꯨꯀꯥ ꯊꯤꯔꯕ ꯃꯤꯁꯛꯇꯨ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ ꯇꯥꯛꯅꯦ ꯇꯥꯛ ꯗꯥ ꯇꯣꯝꯊꯤꯟ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯗꯥ ꯇꯣꯝꯊꯤꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯆꯨꯝꯅꯁꯨ ꯈꯪꯅꯤꯡꯗꯅ ꯍꯪꯂꯨꯕꯅꯦ ꯗꯥ ꯇꯣꯝꯊꯤꯟꯗ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯀꯔꯤꯁꯨ ꯑꯃꯠꯇ ꯄꯣꯛꯇꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯔꯛꯏ ꯇꯣꯝꯊꯤꯟꯅ ꯑꯌꯥ ꯂꯥꯏꯖꯥ ꯅꯪꯅ ꯍꯦꯟꯅ ꯈꯪꯖꯤꯜꯂꯛꯑꯦ ꯀꯩꯅꯣ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯥꯏꯖꯥꯅ ꯑꯩꯕꯨ ꯀꯩꯒꯤ ꯍꯩꯅꯔꯝꯃꯣꯏꯗꯣꯏꯅꯣ ꯂꯥꯏꯖꯥꯅ ꯇꯣꯝꯊꯤꯟꯅ ꯑꯗꯨꯅꯦꯕ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯃꯇꯨ ꯃꯆꯥꯁꯤ ꯂꯥꯏꯖꯥꯅ ꯑꯆꯥ ꯏꯀꯥꯏꯗ꯭ꯔꯣ ꯗꯥ ꯇꯣꯝꯊꯤꯟꯅ ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯕ ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ ꯂꯥꯏꯖꯥꯅ ꯅꯨꯡꯁꯤꯗꯦ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯀꯩꯝ ꯅꯠꯇꯦ ꯑꯣ ꯑꯗꯣ ꯂꯥꯏꯖꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯩꯅꯣ ꯍꯥꯏꯌꯣ ꯗꯥ ꯇꯣꯝꯊꯤꯟ ꯇꯣꯝꯊꯤꯟꯅ ꯑꯗꯨꯔꯣ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗꯅꯦ ꯗꯥ ꯇꯣꯝꯊꯤꯟ ꯀꯧꯕꯗ ꯂꯥꯏꯖꯥꯅ ꯑꯗꯨꯗꯣ ꯀꯩꯗꯧꯔꯒꯦ ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯑꯗꯨꯔꯣ ꯑꯗꯨꯗꯣ ꯇꯣꯛꯑꯣ ꯑꯃ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯗꯥ ꯇꯣꯝꯊꯤꯟ ꯅꯠꯇꯕ ꯂꯥꯏꯖꯥꯅ ꯑꯣ ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯕ ꯀꯩ ꯀꯧꯔꯛꯑꯣ ꯍꯥꯏꯅꯣ ꯇꯣꯝꯊꯤꯟꯅ ꯑꯁ ꯈꯪꯗ꯭ꯔꯗ ꯑꯃ ꯑꯗꯨꯔꯣ ꯇꯌꯥꯏꯃ ꯇꯥꯇꯣꯟ ꯌꯥꯝꯕꯨꯡ ꯗꯥꯇꯣꯟ ꯁꯤꯗꯩ ꯃꯌꯥꯝꯗꯨꯗꯒꯤꯅꯦ ꯈꯜꯂꯒ ꯀꯧꯔꯛꯑꯣ ꯂꯥꯏꯖꯥꯅ ꯑꯁ ꯇꯜꯂꯤꯗ ꯑꯗꯨꯗꯤ ꯇꯜꯂꯦꯕ ꯇꯣꯝꯊꯤꯟꯅ ꯀꯩꯒꯤ ꯑꯗꯨꯗꯤ ꯀꯩ ꯀꯧꯒꯦ ꯍꯥꯏꯅꯣ ꯂꯥꯏꯖꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯔꯣ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯑꯣꯅꯦ ꯇꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕ ꯂꯥꯏꯖꯥꯅ ꯑꯗꯨꯔꯣ ꯗꯥꯝꯆꯥ ꯀꯧꯒꯦ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯇꯣꯝꯊꯤꯟꯅ ꯌꯥꯝ ꯐꯖꯩ ꯌꯥꯏ ꯑꯗꯣ ꯀꯩꯅꯣ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥꯅ ꯑꯗꯨꯔꯣ ꯅꯪꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯅꯦ ꯈꯪꯂꯕ꯭ꯔꯥ ꯇꯣꯝꯊꯤꯟ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯗꯨꯕ ꯂꯥꯏꯖꯥꯅ ꯑꯁ ꯈꯪꯂꯔꯣꯏ ꯗꯥ ꯇꯣꯝꯊꯤꯟ ꯏꯍꯦ ꯗꯥꯝꯆꯥ ꯍꯥꯏꯕ ꯁꯣꯏꯕꯅꯦ ꯇꯣꯝꯊꯤꯟꯅ ꯁꯣꯏꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯣ ꯅꯪꯅ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯍꯥꯏꯗꯣ ꯑꯩꯗꯤ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯅꯠꯇ꯭ꯔꯦꯀꯣ ꯇꯥꯏꯕꯪꯒꯤ ꯍꯦꯔꯣꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥꯅꯤꯀꯣ ꯑꯩꯗꯤ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖꯥ ꯁꯣꯝꯗ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯣ ꯗꯥꯝꯆꯥ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯂꯥꯏꯖꯥ ꯁꯤꯕꯤ ꯂꯥꯏꯖꯥꯅ ꯑꯁ ꯑꯗꯨꯔꯣ ꯊꯝꯃꯒꯦ ꯍꯥꯏꯕ ꯇꯣꯝꯊꯤꯟꯅ ꯑꯁ ꯌꯥꯔꯣꯏ ꯑꯝꯇꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯀꯥꯟꯁꯤꯗ ꯊꯝꯃꯒꯦ ꯀꯥꯏꯅꯒ ꯌꯥꯔꯣꯏ ꯑꯝꯇꯒ ꯊꯝꯕ ꯂꯥꯏꯖꯥꯅ ꯗꯥꯝꯆꯥ ꯁꯥꯎꯅꯣꯕ ꯁꯤ ꯀꯨꯏꯔꯦꯕ ꯗꯥꯝꯆꯥ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤꯁꯦ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯡꯂꯅꯦꯕ ꯎꯔꯗꯤ ꯇꯣꯝꯊꯤꯟꯅ ꯑꯩꯗꯤ ꯈꯪꯗꯦ ꯑꯝꯇꯒ ꯊꯝꯈꯤꯅꯣꯗꯤ ꯊꯝꯈꯤꯅꯨ ꯀꯣꯄꯦ ꯅꯨꯡꯁꯤꯕꯤ ꯂꯥꯏꯖꯥꯅ ꯑꯗꯣ ꯀꯩ ꯇꯧꯁꯤ ꯍꯥꯏꯅꯣ ꯇꯣꯝꯊꯤꯟꯅ ꯑꯗꯨꯔꯣ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯀꯩ ꯋꯥꯔꯤ ꯑꯗꯨꯔꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯅꯥꯒꯤ ꯏꯕꯥꯅꯤꯒꯤ ꯑꯣ ꯑꯗꯨ ꯂꯥꯏꯖꯥ ꯏꯕꯥꯅꯤ ꯎꯅꯁꯤꯀꯣ ꯈꯔ ꯂꯩꯔꯒ ꯂꯥꯏꯖꯥꯅ ꯑꯗꯣ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯗꯣ ꯂꯣꯏꯕꯒ ꯅꯪꯗꯦ ꯋꯥꯗꯨ ꯇꯣꯝꯊꯤꯟꯅ ꯌꯥꯗꯦ ꯑꯗꯨꯗꯤ ꯂꯥꯏꯖꯥꯅ ꯑꯩꯅ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗ ꯎꯅꯔꯗꯤ ꯎꯅꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕ ꯇꯣꯝꯊꯤꯟꯅ ꯌꯥꯗꯦ ꯂꯥꯏꯖꯥꯅ ꯀꯩꯒꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯎꯕꯨ ꯎꯅꯔꯗꯤ ꯃꯥꯟꯅꯗꯦꯃꯦ ꯑꯁ ꯅꯪꯁꯤꯗꯤꯀꯣ ꯃꯥꯟꯅꯗꯦ ꯀꯩꯗ ꯃꯥꯟꯅꯗ꯭ꯔꯤꯅꯣꯕ ꯑꯩꯅ ꯁꯥꯎꯔꯛꯇꯣꯏꯅꯤ ꯁ꯭ꯀꯨꯜꯗ ꯎꯅꯕꯗꯨꯅ ꯑꯃ ꯀꯣ ꯇꯣꯉꯥꯟꯅ ꯎꯅꯕꯗꯨꯅ ꯑꯃ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯂꯥꯛꯂꯤꯗꯨꯅꯅꯦ ꯅꯪ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯩꯗꯧꯋꯤ ꯌꯦꯡꯂꯤꯕ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯞꯄ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯈꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯑꯗꯨꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯥꯏꯖꯥꯅ ꯍꯣ ꯑꯩꯗꯤꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯅꯨꯄꯥ ꯑꯝꯇꯒ ꯀꯣꯏꯖꯗꯦꯀꯣ ꯗꯥꯝꯆꯥ ꯅꯪꯅ ꯁꯤꯃꯗꯤ ꯍꯥꯟꯅ ꯈꯪꯉꯨꯀꯣ ꯑꯩꯗꯤ ꯗꯥꯝꯆꯥ ꯈꯛ ꯀꯣꯏꯕꯇꯅꯤ ꯑꯇꯩ ꯀꯅꯥꯃ ꯀꯣꯏꯗꯦ ꯇꯣꯝꯊꯤꯟꯅ ꯑꯗꯨꯅꯦꯕ ꯃꯥꯏ ꯃꯇꯨ ꯂꯥꯏꯖꯥ ꯏꯁ ꯗ ꯚꯦꯔꯤ ꯒꯨꯗ ꯍꯥꯏꯁꯤꯅꯤ ꯁꯤꯗꯅꯦ ꯂꯥꯏꯖꯥꯅ ꯑꯁ ꯌꯥꯔꯦ ꯈꯔ ꯊꯥꯒꯠꯂꯗꯤ ꯌꯥꯔꯦꯀꯣ ꯗꯥꯝꯆꯥ ꯅꯪꯁꯤꯗꯤꯕ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯥꯏꯕꯕꯣ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯍꯥꯏ ꯋꯥꯁꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯏ ꯍꯥꯏꯔꯝꯂꯗꯝꯅꯤ ꯂꯥꯏꯖꯥꯅ ꯌꯥꯝ ꯈꯪꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯗꯥꯝꯆꯥꯁꯦ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯂꯥꯏꯖꯥꯅ ꯑꯃꯨꯛ ꯍꯣꯏ ꯀꯥꯏꯅꯒ ꯍꯅꯨꯕ ꯍꯥꯏꯁꯤꯅꯤ ꯑꯣ ꯑꯩꯅ ꯍꯅꯨꯔꯗꯤ ꯅꯪꯁꯨ ꯍꯅꯨꯔꯗꯣꯏꯅꯦ ꯈꯪꯂꯕ ꯑꯗꯨꯅ ꯄꯪꯒꯅꯨꯅꯦ ꯍꯅꯨꯕ ꯍꯥꯏꯒꯅꯣ
ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯅꯨꯕꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣꯃꯣ ꯂꯥꯏꯖꯅ ꯃꯦ ꯑꯩꯗꯤ ꯍꯟꯁꯨ ꯍꯅꯨꯗꯅ ꯑꯗꯨꯅ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣ ꯑꯝꯇꯒ ꯅꯪꯅ ꯍꯅꯨꯖꯔꯒ ꯇꯣꯝ ꯊꯤꯟꯅ ꯌꯥꯔꯦ ꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯂꯅꯨ ꯃꯩ ꯃꯇꯨ ꯗꯥꯔꯂꯤꯡ ꯑꯗꯨ ꯁꯔꯨꯛ ꯇꯨꯃꯤꯟ ꯂꯩꯌꯣ ꯇꯥꯅꯤꯡꯗꯦꯀꯣ ꯗꯝꯆꯥꯅ ꯇꯣꯝ ꯊꯤꯟꯅ ꯇꯥꯅꯤꯡꯂꯣꯏ ꯑꯗꯣ ꯊꯝꯃꯒꯦꯁꯦ ꯅꯪꯁꯨ ꯊꯝꯃꯣ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯂꯥꯏꯖꯅ ꯃꯥꯒꯤ ꯊꯕꯛ ꯆꯤꯜꯂꯛꯑꯀꯥꯟꯗꯅ ꯊꯝꯃꯒꯦ ꯑꯗꯨꯝ ꯍꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯕꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯀꯥꯟꯗꯅ ꯅꯥꯀꯨꯔꯤ ꯍꯥꯏꯁꯤꯅꯤ